ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯉꯦꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯂꯥꯡꯂꯦꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯕꯣꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯑꯉꯥꯎꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ, ꯂꯩꯁꯛ ꯇꯥꯅ ꯐꯖꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯄꯤꯁꯛ ꯈꯛꯇꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛ ꯄꯤꯁꯛ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯌꯥꯝꯅꯃꯛ ꯍꯩꯔꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯁꯨ ꯃꯕꯦꯟ ꯑꯗꯨ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯇꯔꯛ ꯇꯔꯛ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯣꯏꯀꯧ ꯀꯧꯔꯤ꯫ "ꯍꯥꯏ ꯂꯥꯡꯂꯦꯟ, ꯑꯕꯣꯛꯀꯤ ꯂꯥꯡꯂꯦꯟ, ꯀꯗꯥꯏꯗ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯕꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯣ? ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ!" ꯑꯁꯨꯝꯅ ꯀꯧ ꯀꯧꯗꯨꯅ ꯄꯤꯁꯛꯅ ꯂꯥꯡꯂꯦꯟꯕꯨ ꯊꯤꯔꯛꯄꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯁꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯩꯃꯥ, ꯃꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯁꯤꯗ ꯏꯪꯗꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯑꯕꯣꯛꯅꯅꯦ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯍꯧꯔꯕꯅꯤ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ." ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯁꯛ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯅꯅꯦ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯕ ꯀꯨꯏꯔꯕꯅꯤ, ꯂꯣꯏꯅ ꯏꯪꯉꯝꯂꯒꯅꯤ, ꯂꯥꯛꯑꯣꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯤꯁꯛ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯕ ꯍꯧꯏ꯫ ꯄꯤꯁꯛꯅ ꯃꯇꯨꯡ ꯂꯩꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯁꯥꯠꯄ ꯁꯅꯥꯔꯩ ꯑꯃꯕꯨ ꯍꯦꯛ ꯇꯧꯒꯦ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯁꯛꯅ "ꯍꯩꯃꯥ, ꯑꯩꯅꯗꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯄꯤꯁꯛ ꯃꯁꯨ ꯅꯨꯄꯤꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯂꯥꯡꯂꯦꯟ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯂꯗꯨꯅ "ꯍꯥꯎꯏ ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯤ ꯍꯥꯎꯏꯀꯣ?" ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯗꯨ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯗꯨꯅ "ꯕꯣꯕꯣꯛ, ꯑꯩ ꯂꯥꯛꯏ." ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯄꯤꯁꯛ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯄꯥꯝꯍꯩꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ ꯄꯥꯝꯍꯩꯕ ꯎꯕꯗ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯁꯛꯅ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ "ꯑꯕꯣꯛ, ꯑꯩ ꯂꯥꯡꯂꯦꯟꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦꯅ ꯂꯥꯛꯂꯤꯕꯅꯤ." "ꯍꯥꯏ, ꯅꯪꯅ ꯍꯧꯖꯤꯛꯇ ꯏꯁꯨ ꯅꯨꯄꯤꯒ ꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ? ꯎꯔꯦꯗꯅꯁꯦ, ꯏꯁꯨ ꯅꯨꯄꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯕꯣ?" ꯑꯁꯨꯝꯅ ꯄꯤꯁꯛ ꯑꯃꯅꯤ ꯄꯥꯝꯍꯩꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯀꯤꯔꯗꯨꯅ ꯃꯕꯣꯛꯀꯤ ꯃꯇꯨꯡꯗ ꯂꯨꯝꯂꯗꯨꯅ ꯄꯥꯝꯍꯩꯕꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯃꯊꯃꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯝꯍꯩꯕꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯤꯁꯛ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯆꯥꯅꯕ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯄꯤꯁꯛꯇ ꯄꯤꯔꯝꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯤꯁꯛ ꯄꯥꯝꯍꯩꯕꯅ ꯄꯤꯔꯝꯂꯤꯕ ꯆꯥꯅꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯤꯁꯛ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯄꯤꯁꯛ ꯃꯊꯃꯣꯏꯗ ꯃꯁꯨ ꯅꯨꯄꯤꯕꯨ ꯎꯔꯤꯕ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯤꯁꯛ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯊꯥꯔꯤꯕ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯡ ꯁꯣꯝꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯕ ꯇꯧꯅꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛꯂꯣꯝꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯗꯨꯅ "ꯏꯕꯨꯡꯉꯣ,
ꯑꯩꯁꯨ ꯅꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯒꯦ꯫ ꯃꯁꯤꯗ ꯃꯨꯇꯨꯝ ꯀꯧꯕ ꯑꯉꯥꯡ ꯑꯃꯅ ꯏꯆꯦ ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏ, ꯅꯪꯒ ꯁꯥꯟꯅꯕꯗ ꯄꯥꯅꯕ ꯃꯤ ꯂꯩꯇꯤꯌꯦ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯌꯥꯔꯣꯏ ꯃꯨꯇꯨꯝ, ꯅꯪꯒ ꯑꯩꯒ ꯄꯥꯁꯤ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯃꯈꯩ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤꯀꯣ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯀꯣꯛꯆꯥꯎ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯆꯦ ꯂꯥꯡꯂꯦꯟ, ꯅꯪꯅ ꯏꯀꯣꯟ ꯀꯣꯟꯅ ꯂꯥꯛꯂꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯥꯡꯗꯨꯅ ꯁꯥꯟꯅꯔꯝꯕꯁꯦ ꯅꯪꯅ ꯑꯃꯨꯛ ꯃꯥꯡꯕ ꯇꯥꯕ꯫ ꯍꯣꯔꯦꯟ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯊꯥꯡꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯃꯥꯡꯕ ꯇꯥꯕꯅꯤꯀꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯠꯂꯝꯃꯨꯀꯣ, ꯑꯥꯗ ꯁꯟ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯇꯔꯥ ꯊꯤꯕꯒ ꯂꯥꯛꯇꯣꯏꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯡꯂꯦꯟ ꯁꯟ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯡꯂꯦꯟꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯣꯠꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯃꯁꯤꯡ 10 ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯔꯤꯅꯣ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯑꯌꯣ, ꯀꯅꯥꯅꯣ ꯑꯩꯒꯤ ꯀꯣꯛꯇ ꯀꯔꯤꯅꯣ ꯊꯥꯔꯛꯂꯤꯕꯗꯨꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯡꯂꯦꯟꯅ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯤ ꯃꯇꯨꯝ ꯑꯗꯨ ꯌꯥꯝꯅ ꯀꯤꯗꯨꯅ ꯎꯁꯥ ꯑꯃꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤ ꯃꯇꯨꯝ ꯌꯥꯝꯅ ꯀꯤꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯦ ꯂꯥꯡꯂꯦꯟ, ꯑꯩ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯃꯊꯛ ꯑꯁꯤꯗ ꯂꯣꯠꯄ ꯀꯥꯈꯠꯂꯒ ꯀꯨꯝꯊꯔꯛꯄ ꯍꯩꯇꯔꯦ, ꯑꯝꯇ ꯂꯧꯊꯕꯤꯌꯣ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯃꯅꯤ ꯃꯇꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯅꯕ ꯑꯁꯨꯝ ꯇꯥꯛꯄꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯃꯅꯤ ꯃꯇꯨꯝꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯊꯥꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯅꯤ ꯃꯇꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯊꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯛꯆꯥꯎꯗꯤ ꯊꯤꯕ ꯐꯪꯂꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯀꯣꯛꯆꯥꯎ ꯑꯗꯨ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯐꯪꯂꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯁꯟꯁꯤꯡ ꯑꯗꯨꯕꯨ ꯍꯣꯏꯒꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯨꯇꯨꯝꯅ ꯄꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯈꯨꯔꯥ, ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯀꯣꯛꯆꯥꯎꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯍꯜ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯀꯧꯔꯗꯨꯅ ꯀꯣꯛꯆꯥꯎꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯊꯥꯎꯃꯩ ꯄꯨꯗꯣꯟ ꯄꯥꯏꯔꯗꯨꯅ ꯀꯣꯛꯆꯥꯎꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯨꯡ 5:30 6 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯣꯛꯆꯥꯎ ꯑꯗꯨ ꯏꯁꯤꯡ ꯂꯩꯇꯕ ꯑꯀꯪꯕ ꯈꯣꯡꯕꯥꯜ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯛꯆꯥꯎꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯛꯆꯥꯎ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯀꯣꯛꯆꯥꯎꯕꯨ ꯌꯦꯡꯍꯟꯕ ꯃꯇꯝꯗꯗꯤ ꯂꯝꯂꯥꯏ ꯑꯣꯛꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥ ꯑꯗꯨ ꯊꯣꯔꯛꯂꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯟꯗꯨꯅ ꯊꯥꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯕꯅꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅꯁꯨꯕꯨ ꯍꯧꯔꯒ ꯁꯨꯝ ꯁꯥꯟꯅꯔꯤꯕ ꯑꯁꯤꯕꯣ? ꯑꯉꯥꯎꯕꯤ ꯅꯪꯗꯤ, ꯂꯩꯕꯣꯛ ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯃꯧ ꯈꯔꯁꯨ ꯂꯥꯡꯂꯦꯟꯗ ꯇꯥꯏꯅꯗꯨꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯈꯥꯝꯗꯣꯛꯂꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯌꯨꯝꯗ ꯊꯥꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛ ꯄꯤꯁꯛ ꯑꯗꯨꯁꯨ ꯂꯥꯡꯂꯦꯟꯕꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯁꯛꯅ ꯃꯌꯥꯝ ꯀꯔꯤ ꯇꯧꯅꯔꯕꯒꯦ? ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯔꯥꯟꯕ ꯑꯀꯥꯏꯕ ꯆꯠꯂꯝꯂꯕꯒꯦ? ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯑꯁꯤꯗ ꯐꯨꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯏꯁꯨꯅꯨꯄꯤ ꯑꯁꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯦ, ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯕ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥ ꯆꯣꯡꯊꯣꯔꯛꯇꯨꯅ ꯏꯃꯥꯕꯣꯛ, ꯅꯁꯨꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯦ, ꯑꯉꯥꯎꯕꯤꯅꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯗꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯀꯩꯗꯧꯒꯦ? ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯍꯧꯔꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯕꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯅꯪꯁꯨ ꯌꯦꯡꯉꯨ, ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ꯫ ꯅꯪꯗꯤ ꯑꯗꯨꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯅꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯅꯕꯨ ꯀꯔꯤ ꯐꯥꯎꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯅꯆꯥꯅꯨꯄꯥꯅ ꯁꯤꯈꯤꯕ ꯑꯗꯨꯁꯨ ꯅꯪꯕꯨ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯕ꯭ꯔꯣ?
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯤꯁꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯃꯈꯆꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯍꯜꯂꯤꯕꯅꯤ꯫ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯃꯌꯥꯝꯒꯤ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯑꯀꯥꯏꯕ ꯑꯂꯥꯟꯕ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯆꯠꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯣꯛ ꯑꯣꯏꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯈꯟꯅꯕ ꯆꯩꯅꯕ ꯀꯞꯅꯕ ꯁꯣꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯇꯥꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯗꯨ ꯈꯛ ꯇꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯇꯧꯔꯗꯨꯅ ꯀꯣꯛꯆꯥꯎꯕꯨ ꯂꯥꯌꯦꯡꯕꯗꯒꯤ ꯀꯣꯛꯆꯥꯎꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯈꯥꯏ ꯇꯧꯕꯤꯕꯗꯒꯤ ꯀꯣꯛꯆꯥꯎꯗ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯄꯤꯁꯛ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯍꯧꯒꯠꯂꯗꯨꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯁꯥ ꯃꯔꯨ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯨꯃꯥꯡ ꯑꯃꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯕꯨ ꯋꯥꯏ ꯊꯨꯡꯅ ꯇꯩꯊꯣꯛꯂꯗꯨꯅ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯔꯝꯃꯤ꯫ ꯄꯤꯁꯛ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯨ ꯂꯥꯡꯂꯦꯟ ꯑꯗꯨꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯕꯨꯕꯣꯛ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯃꯁꯤꯗ ꯄꯤꯁꯛꯅ, ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯅꯤꯡꯒꯦꯅꯦ? ꯂꯥꯡꯂꯦꯟ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛꯀꯤ ꯄꯪꯍꯪꯗ ꯍꯪꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯪꯗ ꯍꯪꯖꯤꯜꯂꯨꯔꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯁꯛꯁꯨ ꯏꯪꯈꯣꯜꯗꯒꯤ ꯃꯥꯏꯔꯦꯜ ꯑꯃ ꯍꯦꯛꯂꯨꯗꯨꯅ ꯃꯍꯥꯛ ꯃꯥꯏꯔꯦꯜ ꯑꯗꯨꯕꯨ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯄꯥꯝꯍꯩꯕ ꯑꯗꯨ ꯃꯁꯨ ꯃꯕꯦꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯉꯟꯇꯥ ꯂꯥꯛꯂꯤ꯫ ꯄꯤꯁꯛꯅ ꯃꯥꯏꯔꯦꯟ ꯑꯗꯨ ꯀꯟꯅ ꯁꯦꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯗꯨꯅ, ꯑꯕꯣꯛ, ꯀꯗꯥꯏꯅꯣ? ꯑꯩ ꯁꯦꯝꯕꯤꯒꯦ꯫ ꯃꯁꯤꯗ ꯄꯤꯁꯛ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ, ꯍꯩꯃꯥ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯂꯛꯂꯤꯕ? ꯎꯕꯨ ꯎꯍꯧꯗꯦꯅꯦ꯫ ꯌꯥꯔꯅꯤ, ꯑꯕꯣꯛ ꯑꯗꯨꯃꯛ ꯁꯦꯝꯂꯒꯦꯀꯣ꯫ ꯄꯥꯝꯍꯩꯕ ꯉꯁꯤꯗꯤ ꯄꯤꯁꯛꯀꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯕꯗ ꯃꯍꯥꯛꯁꯨ ꯉꯛꯆꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯀꯥꯡꯊꯣꯛꯂꯝꯗꯦ꯫ ꯄꯥꯝꯍꯩꯕ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯐꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯝꯍꯩꯕꯅ ꯃꯍꯥꯛꯅ ꯆꯥꯅꯕ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯄꯥꯝꯍꯩꯕꯅ ꯄꯤꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯔꯝꯗꯦ꯫ ꯄꯤꯁꯛꯅ, ꯍꯥꯏꯕꯦꯝꯃ, ꯏꯁꯨ ꯊꯣꯏꯕꯤ, ꯂꯧꯔꯣ, ꯅꯕꯨꯡꯅꯅꯦ ꯄꯤꯔꯤꯕꯁꯤꯡꯗꯣ ꯅꯪꯒꯤ ꯆꯥꯅꯕ ꯉꯥꯛꯇꯅꯤ, ꯂꯧꯁꯤꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯡꯂꯦꯟꯁꯨ ꯄꯥꯝꯍꯩꯕꯅ ꯄꯤꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ, ꯂꯥꯡꯂꯦꯟ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯤ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯅꯪꯕꯣ? ꯂꯥꯡꯂꯦꯟ ꯄꯥꯝꯍꯩꯕꯅ ꯍꯪꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯆꯦꯠꯅ ꯑꯗꯨꯃꯛ ꯄꯥꯏꯁꯤꯜꯂꯗꯨꯅ ꯄꯥꯝꯍꯩꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯥꯝꯍꯩꯕ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗꯨꯗ ꯇꯞ ꯅꯞꯇꯨꯅ ꯑꯃꯨꯛ ꯐꯝꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯤꯁꯛꯅ, ꯍꯩꯃꯥ ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯅꯕꯨꯡꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯕ ꯌꯥꯗꯕ꯭ꯔꯣ? ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ, ꯕꯨꯕꯣꯛ, ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯜꯂꯛꯏꯕ꯫ ꯃꯁꯤꯗ ꯄꯤꯁꯛꯅ, ꯏꯍꯦ, ꯅꯕꯨꯡꯅ ꯅꯨꯡꯁꯤꯗꯅ ꯅꯪꯒꯤ ꯅꯁꯝ ꯑꯗꯣ ꯁꯦꯝꯕꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯕꯣ꯫ ꯆꯠꯂꯣ, ꯅꯕꯨꯡꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨꯆꯣ, ꯆꯠꯂꯣ꯫ ꯅꯕꯨꯡꯒ ꯅꯈꯣꯏ ꯑꯅꯤ ꯆꯥꯅꯕ ꯏꯕꯣꯛꯅ ꯃꯥꯏꯔꯦꯟ ꯑꯁꯦ ꯍꯥꯎꯅ ꯊꯣꯡꯂꯛꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯂꯗꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯍꯩꯕꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯕꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤ ꯊꯦꯡꯅꯈꯤꯕ꯫ ꯂꯥꯡꯂꯦꯟ ꯎꯐꯨꯟ ꯊꯣꯛꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯒꯥꯏ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯖꯣꯏꯖꯥꯏꯔꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯗꯧꯕ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ
ising adu soktabadi yadabanina pukri mapala adu phamtharakduna ising adubu sokki honarakpada mahaki makhut adudagi jega adu nanthokduna ising aduda lupkhirami Langlen lariba nupasing aduda lakhatpiyo haibasu ngamda mahak tumina yengduna kapli tawduna pukri mapala aduda tawpham khangdaduna leptuna lairami pamhaibasu Langlena tawriba mawong mataw adu ngasaidagi loina uribani adubu Langlena wahai amata kangthoraktaba aduda mahaksu tawpham khangdaduna tumina yengduna lairi pamhaiba masidagi sum tumina leiba ngamlaktraduna pukri aduda kumtharaktuna Langlegi chegai adubu lakhatpirami asidasu natana chegai adubu ising pikthana sokladuna Langlegi mafamda pirami masidagi pamhaibana karigino Nangi chapu asina ising na lukhra phaw asida aikhoida karimata haraktiba dubo Nangbu ising manung asida kumthaduna nangi chapu asibu lakhotpa ngamlagadro masidagi pamhaibana Langlegi chapu adubu ising sokladuna Langlena piraklami masidagi Langlen khara ikarap tawraduna ibung aigi chapu lakhotpibagi thakachari asumna haraduna Langlen adu chakhige hek tawrami masida pamhaibana Ichal amutang ngaiko Ichalgi ming adu amutang khangjaba yagadra masida Langlena mamai adu luktharap tawraduna khumlaklami ibung aigi mingdi Langlen thoibi kawe o ado nangi lefamdi masida Langlena ibung awang lekaidagini masida pamhaibana karino nangdi lekai thangnaraga nongmata udina masida Langlena amu khumlaklami ibung aidi yumdagi mapan kaya thoktiye ngasidang akhoigi maningi pukrido isitpagi isingdo loina leikhaibagi ising thokba tholakpane pamhaibena o phare naksu yumna phajana hankroko akhoisu ngautang leihokige asumna hainaraduna Langlen su mayumda hankhirami numit asidagini sabi sana anigi thamoida amana amabu nusibagi ihun phaunakhiba masigi matong pamhaibana Langlengi leikai adu laktuna Langlenbu angangsing aduda hehe kautholhalami masidagi makhoi ani loinarakpa tinarakpana asum nungsinaraklami asumna makhoi ani nungsinarakpa tha makhaimu pharakpa matam asida thogoningtaba thaudo amabu thoktuna Langlen miron tadaba angaubi ama haibadu oikhirami Langlengi asiguma phibam asi mataw karamna oikhibano haiba adu pamhaibadi khanglamkide maramdi mahaki mamana Langlengi manakta chatpa adu thingkhibadagi mahakso Langlengi manakta chatpa adu lepkhirami adubu tha ani ahum lerba matungdadi mahakna Langlengi manakta amuk hana lakpa matamda Langlengi phibam asi oramlibani mataw asi ubada pamhaiba mahaki thamoida aduki mating nungairamkhide maram asina mahak Langlengi mataw asi karamna oikhibano haibado hangnabagi-damak Langlengi maboki manakta laklibani pamhaibana asumna mangduna leiba asi ubada pisakna hai ibungo pamhaiba asumna he kawarpaduna pamhaiba abo kaidorage lao abongne chak ising thiduna loiduna leirabani lao nachanupigane chak chaminaro lao asumna haraduna makhoi ahumado chagado harau chaminaduna pisakna thabak adu loisinduna ngahaktang phaminarami pamhaiba pisakto onsilaktuna hanglaklami abo nasuna ngasidi aboki mafamda wahang khara hangjage masida abona chumna loina khumbiyo abo masida pisakna haima kari wahangno ne nangna aingonda hanglingniba sibo abo nasuna ngasi hangibo wahangase abona lani lawbigano adubu nasuna leitafam khangmondabadigi hangbani Langlengini habada abona tana mama mapa imung manung kanasu leiba ude asigi sumathakta Langlena oikhiba sibu karamna oikhibana abona marikchungna nasuda amukta haibiyo abo asumna hanglakpa asida pisak masa adu nungsunungjanabagi maithong ama ubo phangi masida pamhaibana abona pukningda leiriba awaba nungaitaba singado nasudasu haibiyo asumna pamhaibana hanglakpa asida pisak piroinaba miyeng amada pamhaibada yengladuna haraklami
ꯍꯥꯏꯒꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯄꯨꯝꯅꯃꯛ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯊꯥꯖꯕꯤꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯤꯁꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯤꯁꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯔꯛꯂꯝꯗꯦ꯫ ꯄꯤꯁꯛꯀꯤ ꯅꯨꯄꯥ ꯈꯔ ꯆꯥꯗꯨꯅ ꯈꯔ ꯊꯛꯇꯨꯅ ꯄꯪꯂꯩꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯄꯤꯁꯛ ꯏꯃꯨꯡ ꯑꯗꯨ ꯃꯇꯣꯝꯇ ꯄꯨꯕꯗ ꯇꯥꯔꯝꯃꯤ꯫ ꯄꯤꯁꯛ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯀꯌꯥ ꯍꯦꯟꯅ ꯍꯩꯔꯨꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏ ꯑꯣꯛ ꯇꯤꯟ ꯑꯣꯛ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕꯗ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯇꯧꯕ ꯑꯁꯤꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯈꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯄꯤꯁꯛꯅ ꯃꯥꯒꯤꯗꯕꯨ ꯍꯦꯟꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯍꯌꯦꯡ ꯇꯨꯡꯗ ꯄꯤꯁꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯍꯧꯕ ꯑꯗꯨ ꯄꯥꯝꯗ꯭ꯔꯕꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯇꯝꯄꯥꯛꯂꯩꯃꯒ ꯏꯕꯣꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯇꯝꯄꯥꯛꯂꯩꯃ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯇꯧꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 15-16 ꯁꯨꯔꯛꯄ ꯃꯇꯝꯗ ꯂꯝ ꯂꯩꯃ 7ꯅ ꯃꯍꯥꯛꯄꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯨꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯇꯝꯄꯥꯛꯂꯩꯃꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯕꯁꯨ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯇꯝꯄꯥꯛꯂꯩꯃ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯇꯝꯄꯥꯛꯂꯩꯃꯅ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯝꯄꯥꯛꯂꯩꯃ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯁꯥ ꯑꯗꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯄꯥꯛꯂꯩꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯄꯥꯛꯂꯩꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯕ ꯃꯇꯨꯡ ꯐꯥꯎꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯏꯕꯣꯇꯣꯟꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯣꯇꯣꯟ ꯇꯦꯛ ꯇꯦꯛ ꯇꯧꯗꯨꯅ ꯑꯇꯣꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯄꯥꯛꯂꯩꯃꯗꯤ ꯍꯦꯛ ꯁꯦꯟꯅꯍꯧꯗꯕ ꯃꯤꯀꯨꯞꯇ ꯂꯩꯀꯥꯏꯗ ꯆꯠꯈꯤꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯇꯝꯄꯥꯛꯂꯩꯃ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯄꯥꯛꯂꯩꯃ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯗꯨꯅ "ꯍꯣ ꯏꯗꯣꯝꯆꯥ, ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ?" ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ "ꯇꯝꯄꯥꯛꯂꯩꯃ, ꯏꯗꯣꯝꯆꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯆꯥꯛ ꯆꯥꯔꯕꯔꯣ ꯅꯪꯕꯣ? ꯃꯁꯤꯗ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯅꯣ? ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯃꯁꯤꯗ ꯇꯝꯄꯥꯛꯂꯩꯃꯅ "ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯗꯕ ꯃꯥꯜꯂꯦ꯫ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯉꯥꯃꯣꯛꯀ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯔꯝꯃꯣ." ꯃꯁꯤꯗ ꯑꯍꯜ ꯑꯗꯨꯅ "ꯍꯩꯃꯥ, ꯑꯩꯗꯤ ꯀꯩꯊꯦꯜ ꯌꯧꯔꯨꯗ꯭ꯔꯤꯕꯅꯤꯅ ꯉꯥꯃꯣꯛ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯍꯣꯔꯦꯟ ꯏꯗꯣꯝꯆꯥꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯗ ꯂꯩꯔꯛꯀꯦꯀꯣ." ꯇꯝꯄꯥꯛꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯌꯥꯎꯗꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯍꯜ ꯑꯗꯨꯁꯨ ꯇꯝꯄꯥꯛꯂꯩꯃꯒ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯀꯩꯊꯦꯜ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯄꯥꯛꯂꯩꯃꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯄꯥꯛꯂꯩꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯄꯥꯏꯇꯨ ꯈꯥꯎ ꯑꯗꯨꯅ ꯇꯝꯄꯥꯛꯂꯩꯃꯕꯨ ꯀꯟꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯄꯥꯛꯂꯩꯃ ꯀꯤꯔꯗꯨꯅ ꯀꯞ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯄꯥꯛꯂꯩꯃ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯁꯝ ꯑꯐꯥꯕ ꯑꯗꯨ ꯍꯣꯠ ꯍꯣꯠꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯃꯥꯡ ꯑꯃꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯥꯛ ꯊꯥꯡꯗꯣꯛꯂꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯒꯗꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯝꯄꯥꯛꯂꯩꯃ ꯃꯆꯤꯟꯒꯥꯗꯨ ꯂꯦꯛꯇꯨꯅ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯂꯗꯨꯅ "ꯑꯁꯤꯗꯤ ꯍꯥꯎꯅꯤꯍꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯗꯨꯅ ꯃꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯕꯨ ꯀꯤꯠ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨ ꯐꯨꯗꯨꯅ ꯑꯃꯨꯛ ꯇꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯄꯥꯛꯂꯩꯃꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯄꯤꯁꯛꯅꯁꯨ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯄꯤꯁꯛ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ
ꯇꯝꯄꯥꯛ ꯂꯩꯃꯕꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯟꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯕꯣꯇꯣꯟꯅ ꯁꯥꯎꯗꯨꯅ ꯇꯝꯄꯥꯛ ꯂꯩꯃꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯌꯣꯠꯂꯤ ꯑꯃ ꯇꯧꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯇꯝꯄꯥꯛ ꯂꯩꯃ ꯑꯗꯨ ꯐꯠꯇꯕ ꯈꯔ ꯆꯥꯁꯤꯟ ꯈꯔ ꯆꯥ ꯈꯔ ꯆꯥꯗ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯏꯕꯣꯇꯣꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯥꯏꯃꯟ ꯑꯗꯨꯅ ꯍꯥꯟꯅ ꯌꯨ ꯊꯛꯂꯝꯗꯕ ꯑꯗꯨ ꯌꯨꯗ ꯂꯩꯆꯨꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯆꯥꯎꯅꯕ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯨ ꯐꯥꯔꯦ꯫ ꯃꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯝꯍꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯤꯁꯛꯁꯨ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥ ꯑꯗꯨ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯄꯤꯁꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯁꯤꯕꯨ ꯂꯥꯡꯂꯦꯟ ꯍꯥꯏꯕ ꯏꯕꯦꯝꯃꯗꯨꯒꯤ ꯃꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯃꯁꯤꯗ ꯄꯤꯁꯛꯅ ꯏꯕꯦꯝꯃ, ꯏꯕꯦꯝꯃꯕꯨ ꯀꯅꯥꯅꯣꯅꯦꯍꯦ? ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯤꯠ ꯑꯁꯤ ꯀꯌꯥ ꯐꯠꯇ꯭ꯔꯦꯅꯦ꯫ ꯑꯩꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯅꯠꯇꯦ, ꯃꯕꯣꯛꯅꯤꯅꯦ꯫ ꯃꯁꯤꯗꯒꯤ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯕꯣꯛꯇ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯋꯥ ꯑꯃꯇ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯃꯁꯤꯗ ꯄꯤꯁꯛꯅ ꯀꯩꯗꯧꯔꯕ? ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯃꯁꯤꯗ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯝꯍꯩꯕꯒ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯑꯕꯣꯛꯅ ꯑꯃꯨꯛꯇ ꯊꯤꯡꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯦꯛ ꯎꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯃꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥ ꯑꯗꯣ ꯐꯦ ꯂꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯈꯞꯂꯤ ꯈꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒ ꯀꯅꯥꯅꯕꯨ ꯁꯪꯒ ꯇꯧꯅꯤꯡꯒꯅꯤ? ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯕꯣꯛ, ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯄꯤꯁꯛꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯍꯥꯏ ꯑꯄꯪꯕꯤ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯅꯪꯅ ꯅꯕꯨꯛꯅꯤꯡ ꯑꯗꯨ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯪꯅ ꯍꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯨꯕꯔꯣ? ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯒ ꯅꯪꯉꯣꯟꯗ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯁꯨꯁꯨꯗꯤ, ꯃꯥꯅ ꯂꯥꯛꯄꯗ ꯅꯪꯅ ꯍꯦꯛ ꯊꯣꯛꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯄꯥꯝꯍꯩꯕ ꯂꯥꯡꯂꯦꯟ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯂꯥꯡꯂꯦꯟ ꯄꯥꯝꯍꯩꯕꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯕꯁꯨ ꯃꯍꯥꯛ ꯃꯄꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ ꯑꯉꯥꯡ ꯑꯃꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯎꯆꯣ ꯍꯥꯏꯔꯗꯨꯅ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨ ꯊꯣꯔꯛꯂꯗꯨꯅ ꯄꯥꯝꯍꯩꯕꯗ ꯀꯀꯥ, ꯆꯤꯆꯦ ꯂꯥꯡꯂꯦꯟꯅ ꯅꯪꯗꯣ ꯌꯨꯝꯗ ꯍꯟꯈꯔꯣ, ꯃꯥꯗꯤ ꯊꯣꯛꯂꯛꯂꯔꯣꯏ, ꯑꯗꯨꯒ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯁꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯂꯥꯡꯂꯦꯟꯅ ꯉꯁꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ?" ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ "ꯏꯃꯥ, ꯀꯔꯤꯅꯣ? ꯋꯥꯈꯜꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯑꯩꯉꯣꯟꯗ ꯂꯋꯥꯏ ꯂꯨꯇꯣꯟꯅ ꯂꯥꯛꯂꯛꯀꯅꯨ꯫ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ." "ꯍꯣꯏ, ꯄꯣꯊꯥꯕꯤꯔꯣ ꯄꯣꯊꯥꯕꯤꯔꯣ, ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯠ ꯆꯠꯄꯗ ꯋꯥꯔꯝꯂꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯍꯥꯏꯕꯒꯦ? ꯑꯗꯨꯒ ꯍꯥꯏꯒꯗꯕ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯦꯛ ꯆꯠꯂꯝꯂꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ." ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ "ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯥꯏ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ." ꯃꯁꯤꯗꯒꯤ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯄꯥꯝꯍꯩꯕ ꯆꯥꯛ ꯑꯗꯨ ꯄꯔꯞ ꯆꯥꯊꯣꯛꯂꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯄꯔꯞ ꯆꯪꯂꯛꯂꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯁꯥꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯦꯡꯕꯤꯒꯗꯧꯔꯦ?" ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ "ꯏꯃꯥ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦ." "ꯏꯕꯨꯡꯉꯣ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯤꯒ ꯆꯠꯂꯝꯃꯕ ꯅꯪ ꯏꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞꯄꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯝꯍꯩꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯀꯨꯏꯅ ꯆꯠꯈꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯄꯥꯝꯍꯩꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯄꯥꯝꯍꯩꯕꯅ ꯄꯤꯁꯛꯇ ꯍꯪꯒꯦ ꯇꯧꯔꯛꯄꯗ ꯄꯤꯁꯛꯀꯤ ꯑꯁꯥꯎꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯍꯪꯕ ꯉꯝꯗꯅ ꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯁꯛꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯥꯝꯍꯩꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯤꯁꯛꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕ, ꯑꯕꯣꯛꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯅꯪ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯅꯃꯥ ꯑꯗꯨꯅꯅꯤꯅꯦꯍꯦ꯫ ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤꯅꯦ꯫ ꯃꯕꯣꯛ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕꯁꯨ ꯏꯁꯨ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯅ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯕꯨꯡꯉꯣ ꯄꯥꯝꯍꯩꯕ ꯑꯕꯣꯛꯅ ꯅꯪꯕꯨ ꯂꯥꯛꯄꯗ ꯁꯥꯎꯔꯤꯕꯗꯣ꯫ ꯑꯁꯤꯒꯨꯝꯂꯕ ꯄꯤꯁꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯄꯥꯝꯍꯩꯕꯗꯤ ꯃꯃꯥꯕꯨ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯄꯤꯁꯛꯇ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯄꯔꯞ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯃꯥꯗ ꯄꯤꯁꯛꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯝꯂꯗꯨꯅ ꯃꯍꯥꯛ ꯃꯃꯥꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕꯅ ꯃꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕ ꯀꯧꯕ ꯂꯩꯇꯅ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯐꯅꯕ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯕꯨ ꯂꯥꯌꯦꯡꯂꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯂꯩꯔꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕꯅ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯝꯍꯩꯕꯒꯤ ꯃꯃꯥꯅꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛ ꯄꯤꯁꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛ ꯄꯤꯁꯛ ꯑꯗꯨꯁꯨ ꯄꯥꯝꯍꯩꯕꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯂꯕꯁꯨ ꯃꯍꯥꯛꯄꯨ ꯄꯥꯝꯍꯩꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫